Manipur maning makha tamna lairingai matamdadi laibak asi ngamkhai saruk asi karingma matam amata palambani thosung adugi matik mayai singi matung ina ngamkhai yamna pak chawba piksin bana ching balairamni khwaidagi athingma matamda hairagana gambir singna barmi singbu Manipur dagi tanthoklaga kabo tampakta cheliba ningthi tuelgi torban phawbuda Manipur ngamkhai ni haina Manipur gi ningtam phirar yulamne aduga Burmagi dangi sarukpuna ningthi tuelgi wangmada oiramme Manipur ngamkhai pak chawbasi matamadugi British Indiana sumasa khangki madugi matungda British ka Burma ga Treaty of Yandabu khuriek pinrabu matungda Manipur da amuhana Burmana lan tabu yaroi haibisi ai boina thorki Burmana haijabagi matung ina kabo tampak asi Burma da sandokpa aduga sahi yoin senfam khara khara piba hainasu British ni yakhi British ki makhutagi Manipur ningkha tamba phanglaba matungda Indiana amuhana Manipur bi yochinki Manipur India ki sakam oikhra matungdagidi hana British Indiana piramba Kabo Valley ki senfam singadu Manipur na phanghidre matam madudagi hona kabo tampak asi Manipur ki saruk amani haina masak phawba khangbi khide Burma gi atum oikhi laibak amaga to palaibak amaga marakta ngamkhai haibisi usup yunglaga thamamakti nattabanina ngamkhai seina ba wat asidi adum lakhibani Jammu and Kashmir da Pakistan India ga Arunachal Pradesh amadi Sikkim ga China ga India ga amadi Manipur da India ga Myanmar ngamkhai seina basi adum lakhibani ngamkhai seina basi maram oiraga laibak sing asi marakta ngahek laitana muknabagi thodok kaya su thokte bunatte ngamkhai ngaknabagi damakta maikai animakna masing yamlaba lanmi kaya su pasinari bani karigmu matamdana kut phaw thoknabi yauri bani Manipur sing thok palingi matamda ningthi tuyen Burma ka Manipur ge boundary oirambadu Indiana oikha matungdagidi boundary gi seina basi adum lekhibani marak asida Myanmar ga India ga yengnaba matamda Indiana yam chokhatpe henbanina Myanmar masak kaya amasu India gi citizen oiba pambadagi narol changsilakpa kaya su yauri karigma Myanmar na hena nungai phabalebak am oiram targadi India masak kaya su Myanmar amda khundab changsilamgadabani Haujikti Indo Myanmar border asi maya ka mandrak larol masingna yam laina chatok chasin tawba yaba mafam am oiri masigi matakta khulai larol ba mafia kaya gi lalo itik tawnabagi tongan mafam musu oiri mitop changsilakpa maya ka mandrak larol bagi thabuk hengalakpa amadi nongmai larol bani chingbagi thabuk mayam am hengalakpa sina maram oiraga khwaidagi khudongthiba thokpa yaba ngamkhai amasu oiri masi kokhanabagi damakta India na ngamkhai sambalasi khabagi thabuk chatharakhibani India Myanmar border sambal khananaba thawang torokpadi yanaba amagi makhada India na masagi ngamkhai saruk khara manglaba matungda sambal khabagi thabuk asi aduma tawkhe Manipur dagi leklaba boundary pillar sing adu ngahek leitana Myanmar authority na hongtok hongjin tawbagi wafam leijaraga India na ngamkhai am tawraga ngamkhai sambal asi khanana dum lokhalakhi ngamkhai seina basidi hanadagi hon adum lakhibani ngasi dagi saitra mangarungi mamangda boundary commission ama semduna yengsinma matamda Mori da leiba Tamil Sangam gi laisang asi phawbuda Myanmar gi langi sabni haina thillaga talam gi haina matamadu gi halsing hairam batakhi Mori hai mafam asi India gi oina lalotik tawbagi yamna marui mafam am oiri masigi matakta Myanmar da pithoki bataragadi Mori da lalotik tawbagi matik mayasi aduki matik phangnamloi Parliamentary committee am laktuni yengsinma matamdasu Mori gi langi saruk adu kalhauraga lammadugi pakchaw mafamadu Ukhul district ki choro khunawrom da pinanaba matamadu da khannab leiki haina su phutokki sahitra mangarongi mamangda Manipur lengan kari haikiba India na kari pamkiba haibidu hojikki milorna tamna kausilakli adugu lam onna bagi ofam madu phawbuda yaningdaba mayam amasu lakhi Manipur yu wangmada mapanda phong pause kharada phong narakpada lam onna gani haibidu yauri adugu onna gadoriba maram adudi pause sing aduda thoina palakhide hiram masigi matangda Manipur government ki record ta kari leibage India government ki record ta kari yauri bagi haibisi miyamna tangai phadan khangan bu chumne kari gi damakta Myanmar ga Manipur ga lam onthokna gadoriba no haibisi ningthina sengdok hodrabadi Manipur ngamkhai oiram basing adu matang mangki bagum mangki gadra haina Manipur gi miyam mi painari bani hojikti India government na Mizoram Manipur amadi Nagaland gi saruk singda atin mamatang manungda
ngomkhai sambal asi khananaba tawang tawri kilometer chamarom hena sangba sambal khananaba sem saba loigre sambal khabagi thabak asi hauji khumang chausilakli masina India da mitop sangchilakpa drug lalon amadi nongmai lalon ban singbagi lambi thingba ngamgani haibisi akhang ahisingi arepa wafam amani matang ahida panjring wafamdi ngamkhai sambal khabagi tangai phadab leire haiba aikoina khangli adubu state asigi ngamkhai saruk mayam ama mathang manghigadra haibagi mi paiba leiriba si kokhanabagi damakta India government lam onagadori basi maruiba maram karigino haibatu miyam da mayiksina khanganbagi tangai phadab lei haijaning maduna tragadi hairi wafam asi manipur miyam ni yaning lor nakal lamromda leibak amar chokat haibasi leibak aduda leiba mipum khudimakta thabak piba ngamlaba matamda oigani India da leiba miyo chamagi manungdu humphuromdi naha ngaktani aduba hairib nahasing asigi manungda chamagi manungda mangaromdi thabak sufam nofam leitaba maramna awaba punsin mail amadi hingnari sufam nofam leitrabanina makhoi khara punsilaga fattaba thabak tawnabagi masa oihalaki himsa amadi sibagi langdaida leplaga luraba warepsun lauraga khunai gi mayokta thabak taw yausilaki miyoi bahaibasi magi imung manunga punna su nominaba amadi phanglarpa simpham khara aduna punna chamin thapnaraga lenba pusin maril aduni ayambana pamnaribasi adubu kadaida thabak sugadoribano karamba thabakna makoina sugadoribasi haibana singbasing asigi matangda lambi uroktragadi makoi charahen matar'i asumna leibak asida nongmagi lairabagi masing asi hengraklagadi leibak adu kangkhong chaiba phibam amada lakadoribani malemgi oina nainabadasu Morocco dagi kilometer toklom samudagi ising lambidu iroidun lallaga Spain da miyoi lisung yang khairom changsilakpagi wathok thokli pakraba samudagi ipak aduda Iraq naraga sigani haibagi akiba amati yaudana iroidun lantholakibagi maru oiba maramdi punchi mahin khetnabadagini sufam nompham leitaba mabuk thana chaba phangdabagi awaba mayuknariba miyam aduna hingba amadi sibagi nongdam adu loinaraga akiba punamak thadoktuna Spain da lakibani ipak adu lana bhotnabada miyoi chamarom henasu Iraq nadun siki matawasumna India dasu Bangladesh Myanmar lomdagi narol da mireibak masa kaya amang sangchilakli masigi maru oiba maramdi Bangladesh da hingba punchi mahinga India da hingba punchi mahinga yan sathini ketnabadagini Myanmar da tholiba matam sanglaba civil war asina maram oiraga hingba amadi sibagi langdai da leppagi mahutta India da lona sangchilaklaga India ki citizen oina leibana phai haibasi makhoi gi wakhalonni makhoi da di India si leireiba kumbani Morocco gi miyamna Europe country singu leireiba kumna lobugumna India si yumlona balaiba kayana nungai phoma phamni haina lounaribani adu aikhoi gi leibak ki naha kaya amasu hawjik thabak phangdri sifam nompham leitri sahi tara gi matung leblak kadaba nahasing aduna karamna kai thabak surgi hingadagi haibasi khanba thokta matam am oiri laingang thabak phangdri nahasing asida thabak piribani haiduna GBG Ramji numit chamaga kunni khak chahi amada thabak suhallaga nungaiba pusi mail amada lehenba ngamloi Manipurda ngalinge matamda chamagi manungda maudradi lau singubana sinpham oiraga hinglamni hawjikti lawpham chumangsim le masigi si mathakta anauba kanraba machine kayamam pusilaktuna miyoiba aikoina suramba thabaksing adu machine sinaduna yam laina matam changchangdana sunakre matam amadadi lau sangam amakhak panana hotnabada mi manga to sanglamni sanpot khoiba phau hunba phau pengba phau khauba amadi phau yeibagi thabaksing asi miyoibana torom mangaktani sanpot khoiba khaktada lau sangam am haibadi nini huni changna khoinaramni hawjikti lau sangam am khak khoiba matamda pungkhai amadagi hena changde haibadi mina thabak subagi chang asi yamsilaktre matawasumna lau singubana sinpham oiba mi kaya marungi sinphamsu tamna mangsilakli lau singubana sinpham oiba mi kaya marumdi sinpham masin tamna mangsilakpana maram oiraga awabu punchi mail amadi hingli lau singubagi sinpham pairama miyo singadu hawjik kari sunomlagi hingadoribano haibisi awabani laingaki thabak haibasima miyo lising amagi manungda miyo amakaktamak phangba yabagi lambi leiribani laik lasu hairaba mathau masa khangba matangba chunaba manipurgi miyo kaya ama atopa state natragana atopa mapal leibasingda maga chanaba thabaksing tawduna leinakre manipurda leiragadi makhoigi chanaba thabaksu leitabanina chara henba tabani asiguma phibam asina state asigi tungi leibak lepkadaba naha mayam ama manipurdagi chatnakre amuhana halakpagi phibam leinakidre
ꯃꯤꯔꯩꯕꯛꯇ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯒꯗꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯅꯛꯅꯕꯗ ꯂꯩꯕꯁꯤꯡ ꯂꯧꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯀꯥꯎꯅꯈꯤꯕ ꯇꯥꯕꯅꯤ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯆꯠꯄꯁꯨ ꯉꯝꯗꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯥ ꯍꯦꯟꯅ ꯍꯩꯇ꯭ꯔꯕ ꯅꯍꯥ ꯀꯌꯥ ꯑꯃꯁꯨ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅ ꯀꯔꯤ ꯐꯤꯕꯝꯗ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯀꯌꯥꯅꯤ ꯗꯣꯛꯇꯔ ꯇꯝꯁꯤꯜꯂꯨꯔꯦ ꯊꯕꯛ ꯐꯪꯗ꯭ꯔꯦ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯂꯦ ꯊꯕꯛ ꯇꯧꯐꯝ ꯂꯩꯇꯦ PhD ꯁ꯭ꯀꯣꯂꯔ ꯃꯌꯥꯝ ꯑꯃ ꯇꯥꯔꯒ ꯂꯩꯅꯔꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯆꯥ ꯌꯣꯟꯒꯗꯧꯔꯤꯕ꯭ꯔꯥ ꯒ꯭ꯂꯥꯁ ꯆꯥꯝꯒꯗꯧꯔꯤꯕ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯊꯧꯗꯥꯡꯅꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤ ꯀꯣꯛꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯇꯝꯒꯗꯧꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯃ ꯍꯥꯟꯅ ꯃꯤꯠꯌꯦꯡ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯤ ꯚꯣꯀꯦꯁꯅꯦꯜꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯈꯨꯇꯝ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯍꯧꯗꯣꯛꯍꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯐꯪꯗꯕꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯊꯕꯛ ꯐꯪꯗꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯛ ꯋꯥꯡꯂꯤꯕ ꯃꯈꯩ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯃꯤꯒꯤ ꯃꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧꯁꯨ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯀꯅꯤ ꯏꯅꯥꯏ ꯇꯥꯕ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯊꯕꯛ ꯐꯪꯗꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯂꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇ꯭ꯔꯤꯠꯇ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕ ꯅꯍꯥ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯂꯤ ꯃꯈꯣꯏꯗꯤ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕꯅꯤꯅ ꯈꯔꯕꯨ ꯐꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯅꯠꯇꯕ ꯅꯍꯥ ꯃꯌꯥꯝ ꯑꯃꯅ ꯊꯕꯛ ꯐꯪꯗꯕꯒꯤ ꯀꯛꯉꯥꯎꯅꯔꯤꯕꯁꯤꯡ ꯑꯁꯤꯗ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯁꯤꯟꯕꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯖꯅꯤꯡꯏ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ